ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯦꯂꯣꯝ ꯂꯣꯀꯜꯒꯤ ꯌꯥꯏꯔꯤꯄꯣꯛ ꯄꯦꯆꯤ ꯆꯔꯥꯡꯄꯥꯠ ꯑꯃꯗꯤ ꯋꯥꯡꯈꯦꯝꯅꯆꯤꯡꯕꯗ ꯑꯉꯟ ꯐꯧ ꯊꯥꯔꯤꯕꯁꯤꯡ ꯌꯥꯏꯔꯤꯄꯣꯛ ꯀꯦꯅꯦꯜꯒꯤ ꯏꯁꯤꯡ ꯊꯥꯔꯛꯇꯕꯅ ꯐꯧ ꯁꯥꯠꯂꯝꯗꯥꯏꯗ ꯂꯩꯀ꯭ꯔꯛ ꯆꯠꯂꯦ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯀꯦꯅꯦꯜ ꯏꯁꯤꯡ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯄꯦꯆꯤ ꯑꯄꯨꯟꯕ ꯂꯧꯃꯤ ꯂꯨꯞ ꯄꯥꯜ ꯌꯥꯏꯔꯤꯄꯣꯛ ꯄꯦꯆꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯦꯆꯤ ꯑꯄꯨꯟꯕ ꯂꯧꯃꯤ ꯂꯨꯞ ꯄꯥꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ W. ꯁꯨꯔꯦꯟꯗ꯭ꯔꯣꯅ ꯍꯧꯈꯤꯕ ꯆꯍꯤ 2024ꯗꯒꯤ ꯌꯥꯏꯔꯤꯄꯣꯛ ꯀꯦꯅꯦꯜꯒꯤ ꯏꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯄꯦꯆꯤ ꯁꯦꯂꯣꯝ ꯂꯣꯀꯜꯒꯤ ꯑꯀꯣꯏꯕꯗ ꯑꯉꯟ ꯐꯧ ꯊꯥꯗꯨꯅ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯗꯨꯅ ꯂꯧꯃꯤꯁꯤꯡꯗ ꯐꯧ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤ꯫ ꯆꯠꯂꯤꯕ ꯆꯍꯤ 2025 ꯑꯁꯤꯗꯁꯨ ꯂꯧꯃꯤꯁꯤꯡꯅ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡꯒꯤ ꯑꯉꯟ ꯐꯧ ꯊꯥꯗꯨꯅ ꯐꯧꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯧ ꯁꯥꯠꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯌꯥꯏꯔꯤꯄꯣꯛ ꯀꯦꯅꯦꯜ ꯏꯁꯤꯡ ꯊꯥꯔꯛꯇꯕꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯧꯄꯥꯛꯁꯤꯡ ꯂꯩꯀ꯭ꯔꯛ ꯆꯠꯂꯦ, ꯐꯧ ꯁꯥꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯏꯔꯤꯄꯣꯛ ꯀꯦꯅꯦꯜꯗ ꯏꯁꯤꯡ ꯊꯥꯕꯤꯔꯛꯇꯨꯅ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯜꯇꯤꯄꯔꯄꯣꯖ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯈꯥꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯏꯊꯩ ꯂꯧꯈꯣꯡ ꯏꯁꯤꯡ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤ 2025 ꯑꯁꯤ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯅ ꯀꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯆꯔꯥꯡꯄꯥꯠꯅ ꯀꯣꯜꯂꯤꯕ ꯖꯒꯥ ꯑꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡꯒꯤ ꯐꯧꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯧ ꯁꯥꯠꯂꯝꯗꯥꯏꯗ ꯏꯁꯤꯡ ꯊꯥꯔꯛꯇ꯭ꯔꯦ ꯊꯧꯕꯥꯜ ꯀꯦꯅꯦꯜ ꯑꯁꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯂꯧꯁꯤꯡ ꯎꯔꯤꯕ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯩ ꯆꯥꯔꯝꯗꯥꯏꯗ ꯍꯧꯖꯤꯛꯁꯦ ꯐꯧ ꯁꯥꯠꯇꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ, ꯂꯩꯀ꯭ꯔꯛ ꯆꯠꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯀꯥꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ, ꯃꯔꯝꯗꯤ ꯁꯔꯀꯥꯔꯅ ꯏꯊꯩ ꯂꯧꯈꯣꯡ ꯏꯁꯤꯡ ꯐꯖꯅ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯧꯕꯥꯜ ꯃꯜꯇꯤꯄꯔꯄꯣꯖ ꯀꯦꯅꯦꯜ ꯑꯁꯤ ꯍꯧꯖꯤꯛ ꯐꯧ ꯁꯥꯠꯇ꯭ꯔꯤꯕ ꯑꯁꯤ ꯏꯁꯤꯡ ꯑꯊꯨꯕꯗ ꯊꯥꯕꯤꯔꯛꯇꯨꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛ ꯄꯦꯆꯤ ꯋꯥꯡꯈꯦꯝ ꯆꯔꯥꯡꯄꯥꯠ ꯂꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯍꯟꯅ ꯁꯔꯀꯥꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫